लेबाक्सदेमफम उइबमर उइब पाव खरा अपडेट तौजरे अवांग नोंपोकी लालहौबसिंग डेमोक्रेसी लाइगाकदा हलकनदबा अमित शाहना अपील तौखरे यूनियन होम मिनिस्टर अमित शाहना ngarang थांगजिनमिता अवांग नोंपोकी स्टेटसिंगदा लाइहौरिबा लालहौबसिंग मानसरेमदा अमुक हलकतुना लाइबागासिगी डेमोक्रेटिक प्रोसेसदा यावरनबा अपील तौखरे वाफम से आइजोलदा लुपा को लिसिंगनी सामरी तरागा मरी संगना सागदबा प्रोजेक्ट तरागा मथोइगे उरेप उयुंग तंबगी थोरम वर्चुअल मोड पांगथोक्लबा मतुंगदा आइजोलदा चटपा रेडी अमदा फोंदोखिबने मांगना मखातना हाई मिजोरामदा शांति अमुक हंजलक्तुना पालिपा लेखाकलोनगी थवंग असिना इंडियादा डेमोक्रेसी माइफाकना चली हाबेगु खुदम ओइरबनी हाउजिक इंडिया की अवांग नोंपोक स्टेटसिंगदा सरुखरा लेहौरिपा लालहौलुप ऑर्गेनाइजेशन सिंह अमुखना महौसागी ओइबा पुंसी महिंग तहलक्तुना लाइबागासिगी चटनरिबा डेमोक्रेसी की लेखाकलोनदा सरुक याननबा अपील तौबगा लोइदना लाइबागासी अमता ओइना पुन्ना चाखटमिनबदा अवांग नोंपोक स्टेट सिंगसु पुन्ना सरुक यामिनबा अपील तौखे मतम सांगना लालहौबगी वथोक मायोकनरगलबा मतुंगदा ngasiदी मिजोरामदा अमुखना शांति हंजिलहंदुना इंगना सिकना पानबदा पानबे स्टेट ओइबा ngamle masimak इंडिया दा डेमोक्रेसी माइपाकना चली हाइबगी येननिंगाइ लेइट्रबा खुदम अम आइबदु ओइरबनी हाना भागना फंगदोखि मतुंग दाबदे स्टेट एसेगी नौना साबा असम राइफल्स की पटालैंड हेडक्वार्टर अमसो होम मिनिस्टर अमित शाहना संगाकी संगाबगी थरमतु दमहांगना हाइ मतम क्यागी ममांगतगी भारतकी अवांग नोंपोक स्टेट सिंग असे लालहौबगी अवाबा क्या मायोकनदुना लागली लमदमसना रेल की खुदोंग साबा वाटपदा नतना लंबी मदी एयर कनेक्टिविटी दसु अवट बकिया लेरी मरमसना इंडिया की अवांग नोंपोक लमदम सिंह हसी चाखोटपगी लंबी द थिलहौरी बने अदुमोय नंबक लेबागसिता नरेंद्र मोदी ना लुसिंगबा लाइगाक अमा सेंटर द लिसिंग अनि तारागा मरी दगी लाखरबा मतुंगदा अहोंबा क्या चावनु पुरकपा ngamlakle अमुगना सिननबा याबा लॉन्च भेगल इजरोना माइफांगना लैंडिंग मिशन पांगथोखरे इंडियन स्पेस रिसर्च ऑर्गेनाइजेशन ISRO ना पिरकबा पावमा हाई Reusable Launch Vehicle RNV na masa maromdom mai pakna makhoi pamliba mafam madu landing tawagi mission adu mai fangna sanging bangthokle masi ngasi Karnataka gi Sedra Durga da leiba Aeronautical Test Range ART dagi mai fangna sanging tawkhibani ana phongdorakre ISRO na tadorokba warol amada hai andak pangthokliba mission asina mai pakpa asimak India gi asoba assignment amane ngase yuk mai fangna Karnataka gi Sedra Durga Aeronautical Test Range dagi Reusable Launch Vehicle Autonomous Landing Mission mai pangna sangeng tawphang amkibasi ISRO amadi DRDO anina punna khosamna pangthok minna khebane warona sina makhatan hai RNV ase ngase yupung 8 minute tara tabada Indian Air Force ki Chinook helicopter na puraklaba matungda RNV asi masa matum ta mai pangna sangeng tawkhibane RNV asida yawriba Integrated Navigation Guidance and Control System ase sinaduna RNV asina mafung pana Aeronautical Test Range da pung 8 minute nifu da amukhana landing tawrokpa ngamkhibane handaki sangyang asina ISRO na Autonomous Landing Space Vehicle maifangna sangyang tawbagi hanba kudam moire ISRO na thadorakpa warol aduna makhatan hai Autonomous Landing asi chapchaba phibam amada hangpa malangda amukhana chatpa yaba vehicle am oibada natana khongjel jangna paiba ngamba vehicle am oiri माना चटखिबा लंबी अदुदगी अमुखना चप चाबा माकी लेफमदु ताना हलकबगी लंबीदा लागलग स्पेस स्टेशन दा अमुखना थुंगलबा ngamba vehicle am oire vehicle ase sana bhona badal changliba navigation system instrumentation amadi sensor system da singba kaya ase ISRO na develop tawdun puthokbane Prime Minister Modi na Combined Commanders Conference da Armed Forces ki thawrang tawbagi phibam yangsinkre Madhya Pradesh ki konung bhopal da army Navy amasung Air Force dagi makok thongba commander sing ki mifam amada Prime Minister Narendra Modi na ngarak India ki security ki singnaba sing amasung madu thengna na Armed Force sing ki thabak tawna bagi thawrang tawduna laibagi phibam madu yangsinkre madhauda ba khusu khulai sing amasung technology sing pinana ba Armed Force sing ki damak khongthang puna maklab khali haiwa wafam chena thamladuna anowa amasung dongda thoklakpa ki halakpa sing thengna na bagi thawrang tawduna leina ba service home aduda Modi na appeal tawki and Defense Ministry na haike Sahi gi oiba Combined Commanders Conference aduda puthokki ba maroiba hiram sing gi manung da China ga tainaba ngamkhai paring de India gi security gi singnaba sing amasong Pakistan da ki satarapa cross border tengnana ba gi hiram sing yauki Navy Chief Admiral Hari Kumar COVID-19 positive oiba maramna
validatory session adu yawba ngamkhidre mag asymptomatic oi sahi asigi combined commanders conference asida sathakiba tongan bakhan akipasing adugi maramda chief of defense staff general Anil Chawana Prime Minister da paudamki mamangidagi hiana fagat pamawong amada conference asina konsinduna konsinbadu sahi asta hiana paktok chaw thokre Tri Services Andaman and Nicobar Command adu yawn Indian Army Indian Navy amasung Indian Air Force ki command khudimaktagi lanmi sing yawduna multi-layer amasung interactive session karapang thoki lebagasi ki campaign FX level military leadership ki novit humni ki conference hasi Mars kuntra dhauki madugi thimdi ready resurgent relevant ni irai numita defense minister Rajnath Singh military ki bakok tongba lusing basing aduga wari sanaki amasung defense ki tawriba thorang adu review tawki Afghanistan da Taliban British ki miyoi hom phagre Afghanistan da British ki national home Taliban na fajan kre an humanitarian organization ki mai ki phongtokli President Network ki Scott Resana pikhiwa statement amada miyoi amadi vegan konwen ko masa ki sahi jangkai ki humdai suraba merit boss dagi ni hari Scott Resana makatan hai khibada konwen amadi maming matha phongdok tawa British ki miyoi adu January tha da phakibani amadi ahum suba British ki miyoi amasu Taliban na fakhi an confirm tawki Omse kadari meketagi phongdok khibada government miyoi adu ki matangda negotiation dari Sky News da overall piratuna Spela Beverman haigibada malingbi oina khwadigi khudong thingai oriba mafam asida concert pangtok matamda yariba makai section bina nabagi ofam taksilagli karigumba makhoina saning bataraga so foreign office travel advice ki makhada satkadabani hairi karigumba miyam ki safety da khudong thipa oiraba amadi mapalam da satba British citizen oiba Taravadi UK government makwai gidamakta lokatfam thokpa section tharang sing lokat gane foreign office kasu miyoi aduga contact tawna ba holari president network asi UK da base tawba non profit organization ne makoina crisis mayok na ba community sing da mateng piduna lagli hingsa thokpa lairaba ki abwa ana taraba sing aduda darkar oiba sing adu mateng pangba ki thabak chathaduna lagli Rizana ko welbo organization asigi represent tawba miyoi amani hana phongdoki ba loinana Bag paramedics oina organization asagi thabak tawba miyoi ni manani suba amasung ahum suba Taliban na fakhiba British ki miyoi dogi mameng mathana singbadi phongdoki de Arizona Sky News da phongdoki ba wafam amada makhoi sing adu masama ufana lairi haire hijab sin adabi Iran nofi anina athomba chinjak da Persian haptana attack tawrambagi fagat khre Iran da jamna toina chana ba chinjak amu na sinariba posak sing da afamba sangkom da bacteria na sing ba hapjelaga semba athomba posak sing miyam da visa duna attack tawrambi hijab sin adabi nofi ani hauge basagol sin da fagat khre haire Tadogasi ki video clip sing social media da viral chalak padagi pot yolibi nupi ani adugi manakda nufa ama sangsilak tuna makhoi ga wari saki madugi matung da nufa adu na makhoi na athumba pasak sing semliba tabadu yengki matung tabada sauraba miyo yaduna tab adu da yauriba polam sing adu nufi adugi makokta haijin ki hairi BBC na pirakpa wafam amada hai thokiba thawdok adugi madangda Iran gi judiciary na nupi ani adu phajilaba matung da makhoi na aina jadaba mong da lebak asigi hijab ki rule thogai ba ki tamak wahang pahong tuna sadagi masidan hatana makhoi anida taptagi folam sing hajillo banufa adusu miyam mamangda adugumba thabak pangtok pagidamak fagat kre hari judiciary yan makata na phongdorak pada logi matungin tukan hangleba mafu adugi madagda logi matungin akan bathabak thawlam sing lokalagani habagi warol pi kre hari khangjin bagi abadi Iran gi official law matungin lebak asida leiba napi badi napi masa sing sahi tarik ki matakta leiraba kudimak hijab soidan sin nakadabani haiba satna kanglon ama leiri bane tawdog adugi matangda Iran gi judiciary chief na mara leiraba miyoi sing adu phajin bagaloina na makhoi gi matakta minungsi utana napi ani aduso miyam mamangda puthoktan utkre Golam Baisen Morseni eji gi party am oriba di Guardian lebakasiki interior ministry gi sagol sinamita thokiba warol adubo hena mapanggal kan khat leiba ki thabak tawpang ngam nana bagi damak hen ba sakti pina na ba section wafam thamba ka doina na sayet na tun leiriba hijab logi mathakda akan bawarip launa na ba phangdora kre izai na makata na phangdora pada asagam leiba ki oiba amadi dharma gi sana kanglon asibo thawoi woi da ba amadi masigi mathakda thabak tawba mi khudimaki mathakda enormals eki makada makoi khutimak dandi phangfam thogi makoi ki mathakta minungsi haibadu thamdana chap chaba dandi pi ga dabani haibo wafam su magna phangdoki
Madung da batang chu namitasu Iran gi President Ibrahim Raisina akan bamongda thokiba thodok adugi matangda sabjaba pakom piraduna Iran gi pi khudimak dharma gi sana fathap matung in hijab se nagadabane. Afrika da sandoraki matung sathiva Marburg virus dagi section nanaba US health body na warning tawkhre. Ebola gumna yamna tamtiba infection thogan ba Marburg virus na lambai sakbagum Afrika da sandok lakre hausi US Centers for Disease Control and Prevention CDC na mi had for virus ado pakadabadagi thingna da pabangjok nana ngakthong na bagyu niya amasong tansin ya da satpa punamak tapil tawkhre. Masigi matagda US gi health body aduna virus ado sandok pa thingna da pamateng pangna da papas nalsu tharagane. Marburg virus ariba asi misibagi sangwang ba masong epidemic potential leiba launagan batlaina amani haina World Health Organization WHO na haike. Tanzania amasung Guinea da leichat sandor pasing aduda pakum pina na US ki CDC aduna National Center for Emerging and Zoonotic Infectious Diseases thargani haina organization aduna haike. Ecuadorial Guinea na virus adu February da han report tawrakhi amasung madugi matung dagi World Health Organization na nare chapchana khanglaba mafan record tawki amasung oiramba yaba ayan bana ba masing kun phangki adu bam khoi pena magadu sikre. WHO ki matungin na Marburg virus disease asi hemorrhagic fever thogan ba sibagi ratio sada marfugari fan pawa yoba yamna virulent oiba disease amani Ebola virus adu su yawna masi filovirus family ki saruga mani Ebola virus ki lachat kyamarum hanana Africa da thokra bane. Akan ba nonglei nongsin na US ki state singda kungamari sikre. Mang tangningai oiba akan banong sinamasong sakti leiraba tornado sing da kha maya emasong nongpok thangba United States da mang takhan giba achauba storm system amadagi apunba sibagi masing adu ngasi nongmasin mit fawada yamrabada mioi kungamari sogre. Irai numetagi haukiba nonglei nongsit aduna Tennessee da weather gamari leina siba tariat oihi adubo maduko na mapan yauraki Tennessee tornado gi lambi aduda upambi sing maru fokhi yum sing pake amasong aujusu lep tuna lairiba structure sing dagi wall sing pakdoki kada Arkansas Mississippi amasong Alabama Midwest da Indian amasong Illinois amasong Mid Atlantic da Delaware da miyoi taraga mga sibagi paulaki lenta ba amasong nonglei nongsit kaloy na ngarang thang chanabita US nangpok torban da storm Sistem adu laki bani amasung madu namai singki atheng ba phawpada len amasung akan banong sit kaloina sitkhi gani anamang jumna haike. Storm system adu na Arkansas ta akanaba size amasung power kra yauna tornado kyamarum tharaki amasung yam dabada miyo mari sikhi an state adu ki kamar adu haike. Nawalak pada nong leinong sit adu na faksan na mangan takhan ba adu oki yum kyamarum maset tana segai ki car sing mathang maga on thoke. Power line sing putat ki amasung upambi sing laimai dagi maru foke. Poweroutage.us website ki matungin na yum lakdaruk lising tara yanat thangs da power fangkidre United States da marwena leibaka sigi mai thangba amasung khada tornado sing changnai na thoge. Russian selling the misam taruk sigre nifan sokre makhatana lantheng sathana na ba Ukraine na owasakre. Russia gi sel edict da yamdabada misam taruk sigre nifan sokre ani Ukraine na pangdokre Nongbok tangba Ukraine gi industrial city am oriva Kostian Tenivka da Russian selling da misam taruk sikre amasong nipan sokre ana senior Ukrainian official amana haike. Mapamasi au giba than nifan gi damak lan gi mai woladu oirakiba Bakhmut ki nongsubda kilometer kolom lapat leiba lana siki mamang dam mioi lesing umputra gi laifam ne. Russian sing na tawnan to the parks and sale edek satharaki ani Ukraine gi president Volodymyr Zelensky ki chief of staff Andriy Yermak na telegram messaging app haike. Apartment building taraga daruk lanai gi yum nifan kindergarten amasong administrative building ama ade agai thokre anamang na haike. Maragasida lantik na pamakha sathagani hani Ukraine na wasakre Ukraine army gi chief adun haike Russia gi troops sing handok rabatungda buzada misam singi haksang gi phangiwa sahi amagi batung lebak asina ningtamba gi damak thengna pamakha sathagi gani. April thagi damak United Nations Security Council gi Russia ki presidency manungda aran bathabak chatharakba khuding gi mayokda European Union nga kani hana block adugi foreign policy chipaduna haike. Russia ki foreign minister Sergei
Lavrov na US ke Secretary of State Antony Blinken da telephone call ama tawkhre haina Russia ge Foreign Ministry ki oral palatuna Russian news agency singna haike kari khana khibage habatu makoi na panki de wari sanabadu espionage ki maran sing da Wall Street Journal ki Ivan Gershko si base kauwa US reporter ama fare ana Russian haikiba aduge demit homne ki tungda US ka Russia ga leina bamari sing yamna ongkon ngai tangka kamadane Maragas Russia ki President Putin na Belarus ta Russia ki nuclear khulai sing thamlagani haikre khongdang adu nongsuk leibak sing di kan janing da phongdoki mengs nuclear hostage ama ohele haina Moscow maral sida tu Ukraine na UN Security Council ki athuba mifam ama kauna na babel tawkhre adu Russia ki President adurasu diplomat Ukraine yawwa persing yamnesan adu karigumba Ukraine da piba tarabadi matuna mapun namduna pakum pihalakani haina warning tawkhre Nagalamarumdana UN Security Council ki President si Russia na parabadi asawa safu mo oragani Ukraine Western nations ki apun pamifam amada Ukraine so sarugyara tu na fongdorak pada Russia na Afrin thagiwana UN Security Council ki President si ki posa si Paigrabadi masina asawa safu mapiba horak lagani ana fongdorak re Al Zarji ana pirak report amada UN na Russia ga aset pamari thamtu na lairakhiba si Russia na Ukraine ki matakta landaba aurakiba matam adudagine handak Moscow na UN Security Council ki chair laurakpa si member state taraga mga leiba asigi manungda rotation oina tha khuding ki phampu na bane matang asida Ukraine President ki chief of staff wariba Andriy Yermak na phongdorakpada handak Russia na warakliba poison asina mapung phana asoba saithing ama pirakpa auragani haiba phongdorakre Mana Twitter da thagalakpa warol amadai sana kanglon amada best tawraga semba system asida international ki oiba marida asaw basafu ama pirakadaba si aikhoina ning bakaningai oide Ukraine ki Foreign Minister Dmytro Kuleba na phongdorakpada handak Russia na UN Security Council ki presidency ki poison pairakwa asi international community ki mamaida kubak na thapaga manare Maramaduna UN Security Council ki member khudimagna Russia na presidency ki pham pairaga aranba thawng kaya Satharakna patawrang tawriba aslagi lagthok kinaba akan bamong tataksilakre Mana makhatana Twitter da thagalakpa warol amadahai ngarang thangchina bidda Russia ba presidential gi pampuna na bakaukiba do United Nations Security Council na logi wangbada pangthokpa thapak amani haiba wafam so bhagi Twitter da thagalakhe Ukraine na Poland da armor vehicle samapi na bataksin kre Ukraine na Poland da armor vehicle samapi na bataksin kre an official report amagi matungina phongdokli Poland ki Prime Minister Mateusz Morawiecki na phongdokibada Poland na Ukraine da Rosoma multi-purpose armored vehicle sama piragani hari masi maruna Ukraine na Russia ki lami singa lantheng na bahona bada mapanggal kangkat an bangam gari hari Poland piga doriba multi-purpose vehicle asi Finland na license piraga Poland na sabani Poland na armored vehicle sama piraga doriba asigi sanpam madu European Union dagi Poland na phangba amade Ukraine na US dagi pangliba phanseng atu dagi sinagani hari United States amadi masigi ally oina satminariba miyoising adu Ukraine ba phanting amadi khuchukuloi kya ama pitharibani masi maruina Russia na Ukraine da February thata landa khraba matung tarakpada satharakhiba thawongne Ukraine ki top official na Russia na control tawriba Crimea da lakhor kadaba khongthang lawthokre English ngani taraga mari dagi Russia na kudum sansin tuna leiriba Ukraine gi Crimea lamdam dagi Russia tan thorakraba matong Russia na Black Sea Peninsula asiga phauna na bagi damak sabha thong thogaipa yauna Ukraine gi sargana lakot kadaba khongthang kaya Ukraine gi top official amana ngasi law thokre Russia na Ukraine ta landarak basi tha taraga humdoi hensilak bagi iroi na Ukraine na su anaba counter operation cha thatu na lamdam kaya Russia gi makut gi ningkha tamanna na bathorang tawre Nongsub laibak sing asu Crimea da leiriba Russian position sing ase Ukraine gi anayaba target ni ana phongdokhiba ga iroina na Ukraine Crimea da counter operation chathana da basem sare haina thajari singnaba kya leiringai talakta Ukraine National Security and Defense Council gi Secretary Oleksiy Danilov na Crimea da sathagada ba thawrang sing law thokibani Russia na Crimea ba kudum chanchin ba asi PTP gi lepak ayam bada recognize tawdre Hauzik thokliba lana si loisana bagi wari sana bada Crimea gi isu asi yamna maru oigadawri Ingtaba purakna bagi dama Crimea amasong Ukraine gi atai lamdam kya Russia na kudum chanlaga leiriba adu Ukraine na yazau ana Russian sarkar na dabi tawri atubo
यूक्रेन की ओइनादि क्रिमिया यावना खुदम चलिबा लम सरुक सिंगदगी रूसिया की लानमि सिंग थोक्ट्रिबा फावबा इंगथाबा पुरकनदबगी वरी सानारोय हायना खंगले क्रिमिया दा लेगाक ससन चलाइननबगी दमक रूसिया ना अपॉइंट तौदुना लेरिबा यूक्रेन मसा सिंगी मदगदा वेन चथनबा खराना क्रिमिनल चार्ज मायुकनगदबा अदुगा खराना सरकार की पेंशन मांगदबा मसुंग सरकार की थबक अतैसु तौबा यालोइदबा क्या डेनिलोपना फोंदोखी इंग्लिशिंग अनि तारागा मरी की मतुंगदा क्रिमिया दा चांगसिलकिबा रूसिया मसा पुनमक तांथोकनी अदुगा रूसिया की रूल मखादा लम लैबा योनबा तौखिबा पुनमक चन्नालोई हाना डेनिलोफना सोशल मीडिया दा फोंदोखी यूक्रेन सरकार ना लखोटकदबा खोंथांग की सरुक अमा ओइना रूसिया ने क्रिमिया का पाउननबा साकिबा किलोमीटर 10 का मपन सांगबा थोंगसु थुगाइबगी वाफमसु डेनिलोपना फोंदोखी यूरोप दा ख्वाइदगी सांगबा थोंग असि ममांग चही अक्टोबर थादा ट्रक बोंग अमा पोखाय हंदुना यामना थीना कहनखी मधु यूक्रेन की मिलिटरी इंटेलिजेंस ना तौबनी हाना रूसिया ना चार्ज तौखी थाउदोगदुगी मतुंगदगी रूसिया ना थोंग अदु सेमजिनतुना क्रिमिया दा पोर्ट हेंजल लकपगी थबक अदु मखा चथखी तरागा मपन सुबह सेंचुरीदगी हबरगा रूसिया की ब्लैक सी फ्लीट की मैन बेस ओइदुन लागलेबा क्रिमिया की सेबास्टोपोल सु ममिंग ऑन्थोपगी वफम अमा डेनिलोपना हाइकी यूक्रेनियन पार्लियामेंट ममिंग अमा खंड्रिबा फावबदी सेबास्टोपोल असि ऑब्जेक्ट नंबर 6 सारगा खंगनबा याय अदुगा सीडीएस दा मतम अमदा लेरंबा खुंगगी ममिंग लौदुना अडियर हाइना थोनबा याय हाइरि नोंजुब लेबाक सिंगना सप्लाई तोबा मैन बैटल टैंक एमबीटी क्या यौरखिबा मसों रूसिया की डिफेंस लाइन थुगाइबा ngambagi mapangkal phangba loina da yamna thapna kapayaba misal singju leire aina thajarnge talagda delhi na umda thawrang asi law thorakibani यूक्रेन की नोंपोक लोम दसु रूसियन ट्रूप सिंगना बाखफुट टाउन लौसिनने प यामना कन होनरी रूसिया ने यामना तंथिबा मोंगदा लंदारकलिबा असि थानिपान सुजेनग्रे रूसिया मसुंग यूक्रेन की मरकत थोकलिबा लान असिदा ख्वाइदगी मतम सांगना सोकनबा मफम अमा हायरगदि बाखमुट से ओइरे मसद नकल अनिमक्त लानमी ख्वाइदगी यामना सिबगी थौदोक से थोकली आइना सिंगनरी मरगसदा यूक्रेनियन मिलिटरी ना फोंदोखिबा मतुंगिना रूसिया नगरांग दगी रॉकेट अमसुंग आर्टिलरी अटैक तौरकबदा मिसम मरी सिरि अमसुंग तारामंगना सोखरे हायरे साउथ कोरिया सिनबा थुंगना मफम कुंथ्रा दला मई साखरे यामना कंगबा अमसुंग नोंसेचु कनबा मरमना साउथ कोरिया की मफम क्या दंगासी लमई जापगी थौदोक कुंथ्रा थोखरे अन मीडिया की रिपोर्ट अमन हायरे लमई जापगी ई पाउपीबा KFS वेबसाइट न फोंदोरखिबा मतुंगिना ngasi nungtil pung 3 makaram tabada South Korea sinba thungna lamai japagi thawdok kunthra thoki madugi manungda taraga manga di fighter sina mutat pangam khre haire lebagasi ki capital Seoul da leiba Mount Inwang da yamna chawwa lamai japagi thawdok thoki firefighter sina helicopter mapan namasung atai equipment kya sinaduna mai mutan ane bahona ki mi sibana tagna sopadi yaudri adubo imung sam kundi sabhagada mafam da puthokre haire lamai japagi thawdok adu da football lampa kunthra ga nei thoirom पाक जाऊबा एरिया तुमना चाखरे हरी अतोपा चौबा लमई अमना सियोल की खारोमदा किलोमीटर चामग तरारोम चलग लैबा होंग सियो की सिंग अमदा थोकी मदुदा फॉरेस्ट हेक्टर सनीरोम चाखरे युम तरुक कयम अमसुंग सागी फार्म अमा तुमना चाखरे हरी अमेरिकन अनि थादोकनबा स्टेट डिपार्टमेंट रूसिया दा खंगनग्रे ममंग सेलदा रूसिया ना फाजन किबा वॉल स्ट्रीट चैनल की अमेरिकन रिपोर्टर अमा मसुंग ममंग दा फाजन किबा पॉल वेलन कोवा तोपा अमेरिकन अमा कुदकदा थादोगहाना यूएस स्टेट डिपार्टमेंट के सेक्रेटरी एंटनी बिल्गेन ना माक फमानबा रूसिया की सरगे लैपटॉप ता खंगनग्रे जर्नलिस्ट इवान गोरगिबिस पो स्पाई की सार सफाजन किबा अदुदा यूएस ना यामना नुंगनांग पोगी अन ब्लिंकेन ना लेवल तो फोन तौतुना फोंदोके ब्लिंकेन ना जर्नलिस्ट असे कुदक थादोगु अन दाबी तौके मनहारन बा तौंग दा फाजन किबनी आबा पोल वेलन बा कुदक थादोगु अन दाबी तौके न्यूक्लियर पंगल की वफम से पंगांग तंगांग बनते नॉर्थ कोरिया नॉर्थ कोरिया न मसा की न्यूक्लियर मपांगल की पतांगदा आरिबो वफम मयाम असे करिसु लेतबा मोंगदा ngang आधा थोकदबा वानते यूनाइटेड स्टेट्स अमसुंग साउथ कोरिया न अरान बलम चतुना मसाबो खुदंग धीबा तांजगदवरी अनंगासी नॉर्थ कोरिया की ऑफिशियल ओबा न्यूज एजेंसी न फोंदोखरे यूएस अमसुंग साउथ कोरिया की हौजुक चतरिबा जॉइंट मिलिटरी ड्रिल सिंग अमसुंग लागलिबा जुन थादा असोबा लाइव फायर एक्सरसाइज तौनबा प्लान तौरिबा क्यादो कोरियन सेंट्रल न्यूज एजेंसी KCNN kan yaning thaba phongdoke lan pambasing na aroi bitha dun honariba si khamtheng ba tangkak ta lakre an news agency asin haike joint landing drill sayang yong dragon ani aukiba ga iroina na makoi gi lan thok na ba gi khau lang ba si khamtheng ba tangkak ta yaukre haina KCNN Mars thada pangthopa numit tara ga mathoi nigi freedom cell exercise ka mari reinan haike
US amasung akhoi gi matung inbasingna kaidongnungda kawthokloidaba adudi makhoi gi mayokta leiriba state asisu nuclear attack tawba ngambagi mapangal lei aduga masi arembada ngangba wafum nate haibasini hana KC NN haike aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga jari channel isana domda kana badi subscribe tawi business subscribe tawi ramaloinana like and share to busu kawi ko tupna makpo amagana thagajari